IMPHAL East District ki manung chana LEIBA WANGKHEI KEITHEL ASHANGBI dagi DURGA PUJA LAMPAK PHAOBAGI Lambi Shemdana Thambagi Mayok dangasi MAIKEI ADOMGI Meeyam na Lambi Thingbagi Khongjang Changshinkhre Khongjang aduda mari leinana WANGKHEI KEITHEL ASHANGBI Nupi Maruki General Secretary Haisnam Ongbi Sulekhanana hai lengak na Lambi paring asi tha ani gi manungda semgani haina thabak hokraga ngasi phauba loisindana fibam chadana thamliba asi laibak thibani Lambi asi uful ka hena thokpana maram oiraga lekai gi Meeyam Lambi da chatliba sing amadi school gi mahairoi sing da chawna khudong chadaba mayok na halei Lambi asi mari leinaba singna numit tarani gi manungda semjinba hograbadi hena kanba Khongjang Changshinkhre sem sare maduda thoklakpa afafata gi tekcha khudingmak lengak na pugadabani haina mahakna makhatana cheksinwa thamlakli ngasi aikoina sorok thaliba si lambi thaliba si kari maramgi no haibadi government na sarkana ngasi gi sarkana tha ani gi ni haraga khoibu simaina lambi semba hobiramaga loisandana thambiba sida aduki matik ayinga sa onar ko tamse ufun mayam sina lairiba maigei asomda lairiba praja miyam da lambi chatok chachinda adagi school gi chatra chatri singda aduki mati khudong chadaba ama oihalle haiduna aikoina ngasi asi lambi thingjabani aramaduna athubada aikoina press ki mamangda media mamangda koina haijari ngasi ge khoigi government na yarima khai athubada lambi se sembidragadi ngasi di ahobani masi numit tarani gi matungda masi lambi se sembidragadi aikoina torokpa khongjang khuding makta government na madugi afafata daita puna lawbigadamni Nakalamaromda WANGKHEI High School da macha thinba lakpa miyoi man hai nungtigi numit khudingi school asigi mahairoi sing thinba amadi lawba lakpada lambi asi ka hen fattabana maram oiraga khudong chadaba kya mayok nare oiriba fibam asina school asida tamliba mahairoi singda tongan ba laina layong kaya lakatra haibagi akiba leire miyamna thingnariba khudong chadaba sing asi koknaba mari leinaba singna lambi asi atuba matamda semjinbiyo amadi makhata na thorakadaba khudong thiba sing thoktanaba sinbiyo haina mahakna makhata khi खोगी वांगई केंद्र की वांगई की लंबी हाइप तारे वांगई हाई स्कूल की मपास लईबा चलिबा आंगांग मयाम सी थिलक बसु अखोना अयुक की थिलक बसु उफुन अदगी लव लाखुसु उफुन आंगांग मयाम से लोइन लंग्स बेरा लेनी मसी सरकार ना अथुबदा अथुब मतमदा मसी मेन यामा मरुइबा हाईवे नि अदु या मरुइबा लंबी नि स्कूल लईबा दुकान लईबा युम लईबा मयाम से हुजी अखोई उफुन नमदा चटबा याद्रे हुजी थोलक बसु लव लाख बसु गाड़ी अचो मयाम चली कोसी की लंबी सिदा aduna masi atu matamda angang singsi khanbiraga school sigi khanbiraga amadi leiriba wangai kendra ki mayam sigi khanbiraga masi atu matamda lambi semjin biu haina koi public taki sumai request am tawjari sakada